Pro-Khalistan Sepratist leader Amritpal ngarang ayuk pung 7:45 chatpada Punjab Police ta surrender tawkhre. Numit 35 ni hena mirot oini chendra leiraba matung mahak ngarang pro-Khalistan gi terrorist Bindrawal gi ponafam oidiba Punjab ki Raudi ko mafam da leiba Gurudwar amada mahak gi tungin basinga wa khanaraba matung mahak police ta surrender tawkhibane. Mahak na police ta surrender tawringai mangoina thadorakba video amada mahak na surrender tawribase mahak ki mathakta leiba case sing mayok nabagi ahanba khongthang ni haina su phongdolamkhe. Tha ama hena saklon kaya lawduna mirot oirakiba Amritpal na hai mahak police ta fabagi akiba leiki haina su phongdolamkhiba lei. IGP Sukchen Singhil na asumna hai mahak surrender tawban nate police na mai khuding maktagi koishile khangbadagi mahak masana surrender tawjabane. Amritpal fabagi operation ase Punjab Police amadi Central Agency Singapore chathakibani amadi Punjab ki Chief Minister masama ki meeting makhara chathakhe. Thangnaba numit ki ayukta Amritpal Indian Air Force ki Special Aircraft AN-32 na Assam ki Dibrugarh Central Jail tamna pukhi nakal amoromda Assam ki Dibrugarh Central Jail da mahak ki khonglai mapan amaso hauzik leiribani. Ningsing bayai Amritpal tha ani mukhi mamangda Anjala Police Station da mahak ki tungninba singa thang ta paina thongjumba amadi Punjab Police da mahak ki khonglai laprit tufan thalok na bakhen kibaga mari leinena Punjab Police ta fana batana rakibani nakal amoromda Amritpal asi drug lalonba mihat mipun ISI agent amadi foreign agency singa mari leinei haina lauktokiba lekhrabani. Amritpal Polytechnic loishindana leiraba matung Dubai da chatuna tata driver oiramki amadi chahi kharagi matung dip sinduna haudokiba social media F Clubhouse yarba matung Pro Khalistan movement gi matana wangang bahorokibani. Makha taba updates ki damag North East Window TV meeting ta dun leibiyo.